Nambu Amukana Manipuri Sabbath School lesson Nainabada Dram Nokchiri. I coina lesson number 1 go to Naina Kre Pap Kamaina Hobra Aduga Sargada Karmaina Lan Hokibra Hibagi Maram Jokoina Naina Kre lesson number 1 da. Lesson number 2 da I coina Ishorna Karmaina Equibu Nungshi Biraga Mana Equibu Kantopi Ra Hibado Koina Naina Kre. Musidi I coina lesson number 3 Amamba Marakta Ngan Tokpa Angan Mana Ngan Tokpa Hibagi Maram Dani Light shines in the darkness Hibani. Aikoigi human history, Aikoigi Taiwanbangi history di yengmo matamda mi mayam Ishorgi wagi damak, Ishorgi scripture magi pawgi damak mi yam shigibaji Aikoina kangmanga mi aduga lakadoriba Aikoigi lesson nainagadaba singasida Aikoina kangminagani aduna ngasi aigi brother Ninghambao Ma leminari hojik ikhoi ibani naiminagani aduna hojik haudringeda nangna khoi damak pratna tawbi pratna khulai krumse Prabhu Yishu ekhoi bu sembiba Prabhu Yishu thagachari hojik nangna hajakraba matam ekhoi pibi matam sida paishor the light sign and darkness lesson number 3 se ekhoi nainaga dawri nangna ekhoi bu khanghaningba haihaningbudo nang yauna paishor haibiyu aduga mapung phaba lesson study discussion oibiyuna Prabhu Yishu gi mingda khurumjari amen 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 Ekoina Revelation gi like te yengmo matamda jinglai hai or dragon ko dragon sina yamna shaurami hai aduga mahagasina shauduna ishorgi mi amasung ishorgi wapau that is magi bible ishorgi wapau si mahakna muthatna ba yam hotnai haiduna leiri aduga Aikoina lakadoriba lesson and kangakani karmaina man hotnabra haibado adubu Shamlapna haiba matamda hotnabazi mahak mighty kre haine mai pakpa oide haine mahak se mighty kre hai aduga mighty khrabani hojikti mana magi pambai ko magi yamna phattaba losing asi tonganna mahakna losing tongan ma sijinai haidun leiri madudi karira haibasi aikoina khangakani adna aduda laktringaida akoina aduda naina dringaida John chapter 12 verse 35 tashmaina hairi maduda jisuna Makoida haiki matam khara mangan aduna nakoiga loina khigani nakoina mangan adu leiringaida amambada nakoibu phada naba mangan aduda chatlu amamba chatliba mahak aduna mahak kadaida chatlibage khangde haidna leiri aduna aside ira thamba John chapter 12 verse 35 ta Piduna Larry Basicarino Hybermatamda, Mangan Hybasicarino Hybermatamda, Ishor Mahakni. Aduga Hojiki Hoiki Matamda, Aduga History Matamda, Jishuna Sarga Matamda, Mangan Sikari Oikara Hybermatamda, Magi Wapauji Oiden Lady. Aduna, Akoina Sunday portion the Chatpa Matamda, compromise hadn't lady, compromise over Akoina Sangsarga, Taibung Miga or Taibung Panga. Punmina Krabago, Akoina pull up Oimina Krabasi, Karino, Hibasi, Akoina Kra, Nainaba Yagadra, Aduda, Nana, Duda, Haining Malera. Okay. Compromise Satan's subtle strategies in Haiko. She said Karamaina, Miu Babu, Satana Magi, Lausing do, Mana, Lausing do Kamain, Sizinaraga, Mibu Kamaina Mana, Ishongi, Lab Toknaba, Ko, Ishorgi Wahai Bible, Iba Wahido, Misquota Ragamana. Ishorgi mibu kamaina laptop kanjira haibaneba magi strategy se ko example akoina Eden garden da khangre if kamaina Lucifer na lin olaga mana kamaina strategies mana chin thiri kamaina deceive tauki deception ko kamaina tauki aduneba aduga mana kri wa hai ki duda adu satan kri hai ki satan hai you shall not surely die hai adugi haidu chabada nang siroi na hai aduga nang sukchi siroi aduga ishor mahak dumain on gani na hai ne adubu jishu ne dikri hai bra nang soidana sigani na hai ba adu misquote tau khre ba achumba alarm se mix tau ba mix tau bi khre adu achumba se kanara achumba se I am the way, the true and the life hai ne jisu di achumba ne ba John 14:6 hai I am the way, the true and the life yes I am the way, the true and the life no man come to me except to my father
through me na Yeah, hai ba through me, yes. magi mangon gi khakte ne ba koi na sarga ka ba ngam ba se adu go shaitan di kanara John 8:44 da hai ba the murderer the fathers of lie hai ba ma di machin thi gi tabak khakte ne ba ma taw da ba se kamai na ishor gi mi sing bu kamai na laptop khanjira sine ba ma gi deceptive se hoi Chumme. Aduna akoina sho Proverbs chapter 23 verse 23 gumba aduga John chapter 17 John chapter 8 verse 32 sima khada patharak pa matamda achumba se lawsillu adubu yonthokunu haine asina kari haining ba hairabadi akoisina achumba ga alanba se kari no haiba matamda differentiate townaba hairadi achumba du khangba tabane ba natradi alanba pot se akoina o sidi chumme haina lawsillaga chatlambu shu yaiba aduna Proverbs akoina akoyonda suggestion piriba akoibu tak piriba si karino haiba matamda achumba se lawsillo aduga yonthokunu hain leire kari gara hairabadi fattaba sinsu khangi haiba madudi karira haiba matamda akoin su neina rakani hojek jisubu mahakna tem tabu matamda jisuna karmaina mabu ngambra ko jisuna fattaba mabu karmaina ngamkhibra ishorgi wa paudagi neba achumbudo it is written iduna leiri haigreba maduda mana pangkot ko tobana teba mana ngangthorpa adum masagi ngangthorpa nateba adu bible masadagi mahakna old testament digi leiran leiriba magi sastra di ira 8:3 dagi quote tobane ba yes exactly mana dudi ko tothoroga mana achumba bungam maneba ana ekhogi punsi dasu achumba karino alan bisi karino haiba khangmam thoeba aduna ekhoina monday da chase monday da chapa matamda ekhoina Paul na Acts chapter 20 verse 27 to 32 sida 20 verse 27 to 32 pa matamda savage wolves hadan leiri madudi lamhui yamna sathiba ko lamhui ana asi karina na nangna ke kumaina bhap ta ge sida savage wolf haidli bise savage wolf hai ba se karira hairagadi asida regarding the coming of apostasy na hai ko asi kuma savage wolf se lakani na porna hana warn to kreba mana warning pi kreba Ephesus ki church ki leaders man mana warning pi kreba mana nungdang 3 years ko nungdang aduga day night se ma kappaga warning pi khiba polna Ephesus ki leaders mayam bu asi kumba lamhui mayam lakani lamhui se kanara metaphorically hai khadi lamhui se kanara hairega false teachers ko false prophet ishor gi wapau bu lalaga hailaga mi bu deception tawbudo deceive tawbudo mi bu namthak tawba namthak tawbudo adu kuma mi bu ni ba apostasy hai base asi kumba lakpada ishor ngonda thajaba achumba mi bu su kamai tawni mana achumma mi ishor bu khurma mi bu lapthok khangane ba asi se apostasy ne ba asi kuma mi se lakani haina mana Acts 20 verse 27 to 32 da mana for one tawne ba warning oina pi bane ba exactly adu yamna chumma wa humni aduga Paul na show akoina second Thessalonians chapter 2 verse 7 to 12 pa ba matamda the mystery of lawlessness ko ayin jeki moigi law leitaba ko moigi law leitaba moigi mi sing asi thabak tawduna leiri haigrene aduga moi asi akoina history di yengma matamda murti worship tawra leiramba mi sing asi kamaina Christianity da purak pra haibase akoin su khangma ngame ko moduda nangna khra ngangning leibra murti khorumduna leiramba ishor khangdaba ishor ningdaba murti buningduna leiraba mi sing aduna Christianity ga ishor ningba singa pulap punjinaba hauji akoigi matamna kadai de uba phangbra paganism religion haibase la khreba adu kamai tawbra hairaga roman gi matam suda hanagi matam do da ko kamaina pagan gi culture ga Christian gi religion se kamaina mix tawki sun god ta koina khange ko si sun god se paganism gi lai khurumber lai neba sun god haibase adu sun god gi kari on khre akoina khangdi kari on khre sun god gi hojik Sunday worship on khre
adu Sunday worship natna Christmas on kreba Christmas hai bise leite hana adu dagi pagan cultural gi influence tawrak pane ba madu dagi lak thokrak pane ba sikum se adu ko mone mai hai se aji ko mami se lawlessness aji ko mo kangu se kana dagi lak pra satan dagi lak pa mi ni hai ne moi se kamai na display tawra hai ga moi miracles tawgani ko angak pa tawgani hai ne moi na false doctrines ko mayam da moi ne semaga ko sikum angak pa influence tawraga ishor gi mi mayam se lak thok khan ba adu ne apostasy hai ba se achummadigi na alan ba se semdok pa achummadigi na alan ba mafam da chen han ba hai ba da apostasy ni ba departures from the words of God hai ba ne ba asi de ne ba apostasy hai ba se asi ko mone ba Paul na warn taw ba se aduna aikoina ishor gi wapa odudegi lapthoga taimong ban gi culture da tradition da moina onthorak pa aduda aikoina chatladi ain leitaba ko ain leitaba aduda chatmina khradi aikoina aduda moina antichrist haiba apostasy haiba asida akhoi matung inna leiriba ana aikoina asi karamaina asidagi aikoina ngakthokani haiba sijo aikoina khamom thoi ko khamom thoi aduda yengma matamda John chapter 17 verse 15 to 17 da aina pabige maduda kari haidna leiri sida hain leiri kiganu Sion gi machanupi yengu nahaki na sorry okay John chapter 17 verse 15 to 17 okay 15 to 17 ko nahakna makhoibu taibang pandagi lauthok piyu haina aina haijaba nate adubu nahakna makhoibu phattaba adudagi ngaksen biyu haina aina haijabani ose asinga ta parse asida haining ngabasidi jisuna taibang mi akhoi taibang pani puthokro puraga chakro haiban nate haine adubu taibang ban de hingringai da achummadu karino khanghallaga phattabagi lang adudagi akhoi bu kanthokpina ba pangan nupi biyo haidan leirine ko aduga lang asi digi akhoina kanthokpina ba haidi kari khangmam thokpra haiba matamda asida haiduna leiri 2 Timothy chapter 3:16 da 2 Timothy chapter 3 verse 16 da hai leiri sida okay sida haidun leiri madudi sastra khuding ishorgi sordagi oinaba ko oibani sordagi oibani aduga tambi nabagi damak warak nabagi damak chumthok nabagi damak amasung dharma chenbagi marida takpi naba gidamak kannabani haine adu oiradi ishorgi sastra je khoi khangmam thoeba ishorgi sastra sina kri hain le jimak warak naba chumthok naba dharma chen naba gi dama khoi bu takpi naba haidun leiri ne anna akhoi khangmam thoe haidun leiri ko akhoi na khangmam thoi haidun leiri aduna aside khoi na padhaba matamda satan asi ishorgi wa asi yamna hainade hain leiri ne yamna mahakna yamna tukachei haidun leiri ne karigera hairabadi mahak asi achumbadu khangma matamda if aduna machin thijillaga if machin thijillaga mana putho abanina aikhoi taibong pan na hojik machin thiduna kaya chatna dan leiri ko isa gi apamba da chatna leiri adubu achumbadu khangma matamda aikhoina alanbadu karino haibase aikhoina khangmom tho khangadi aikhoina ngamgani haibase mahakna khangbanina mahak khoibu asidigi kramaina achumbasibu ishorgi wapausibu namdhagadra haibase mahak khodun leiri haina adu hojik safeguard by the word haibado ishor jisu nu khange ba ma se asi se mana father ko God the Father bu khurum mane mana before the crucifixion magi siram dai china mana khange ba magi mi mayam se kamaina suffer tawgni satan gi deception da adu khangbugi ishor na magi siram dai china mana khurum mane ba exactly prayer ne ba quite important way bane ba si se asigi sida satan kari gi ishor gi wahai bu ki bra hairaga koi ishor gi wahai pa ba sida satan ji kanano hai ba koi khange ba khangwangame yes aduga salvation hai ba plan of salvation is like grab the akoi khang khreba bible adu gi ne mana bible je kamaina lot chira muthak chira sine ba magi plan se hoi si se khoina khangmangame aduga si kamaina muthat ka da bra hotna bra hai ba se khoina the dark ages hai bo hoi 1260 days hai ba akhoina mathangi lak iba lesson du na khoina neina gani ana hojik ekhoina Wednesday portion jo muk chatpa matam da ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯚꯥꯞꯇ ꯆꯠꯄ ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯕ ꯍꯧꯖꯤꯛ
ꯇꯥꯏꯕꯪꯄꯥꯟꯗ ꯌꯥꯝ ꯆꯠꯅꯔꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ for exampleꯗ ꯍꯥꯏꯖꯔꯗꯤ exampleꯗ ꯑꯩꯈꯣꯏꯅ commandment ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ for example ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ Sabbath problem ꯂꯩꯔꯤꯕ ꯆꯥꯕ ꯊꯛꯄꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯣ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ culture ꯇꯥꯏꯕꯪꯄꯥꯟꯒꯤ trend ꯀꯣ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯄꯨꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯔꯤꯁꯤꯗ ꯃꯗꯨꯗꯤ Proverbs chapter 16 verse 25 ꯁꯤꯗ ꯄꯥꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯃꯍꯥꯛꯅ ꯈꯟꯖꯕꯁꯦ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ 시바 하이브도 레이 하이네. It leads to death 하이브도. It leads to death. 아도 여러분이 에코기 분시데슈 이쇼르기 와파오시 파자나 캉다나. 에코기 밥도 줌미 하이나. 아코이 닝자바. 줌미 하이나 란데코. 란데코 하이나 찻바 떠우바. 아두바 아로이바데디 아시바시 레이가드라 하이바시 에코이 첵신바 다이 하이바시. 아시바 람비데 칭네 두네. 잣리 하이바시고. 잣리 하이바시 에코이나 캄몸 토이 하이드나 레이리. मधुदा नंगसु एड तौनिंग लेब्रा अदुदा जज 21 की 25 दसु जजेस बेंजामाइट की ट्राइब की द 12 ट्राइब की दो खंगिदना अदु मोय अदर ट्राइब का लान तौबदा मोय से निंगथौ लेदिने मोय तौनिंग तौखरेबा रूल्स हाइबसे लेत्रेबा अतोपु नुपी मोयना लौनिंग द लौखरेबा लौखरे असीदने मोय से डिपेंड्स तौरेबा ईश्वरना लहोंगबा हाइबसे क्रिएशन मतमदगिना सेमने अतोपा 이쇼 ꯈꯪꯗꯕ ꯃꯤ ꯅꯨꯄꯤꯁꯤꯡ ꯂꯧꯒꯅꯨ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯕꯨ for example ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯁꯨ ꯍꯣꯏ ꯀꯅꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯊꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ non Christians ꯍꯥꯏꯔꯁꯦꯀꯣ for example ꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡꯒ like ꯁꯨꯃꯥꯏꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ dangerous ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯉꯝꯍꯟꯒꯗꯕꯅꯦꯀꯣ ꯑꯗꯨꯕꯨ ꯃꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯣꯏꯒꯤ ꯚꯥꯞꯁꯦ ꯌꯧꯗ꯭ꯔꯒ ꯂꯩꯕꯅꯤ나 ꯃꯣꯏꯅꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦꯗ 하이는 루홍어머니나 고 아코이 컬처르디 호지키 컨텍스트디 동알람바 야이 아코이나 ngambsu 야이고 아두부 모이기 마탐나디 하이비 인드라가 모이기 아빰바다 아이 그저 떠닝바 모이기 눅시바다 나타바 모이기 마사기 눅아이자바다 티바니나 아주다 라나 짝키바시 아코이나 캉멍 ngami 하이나 레 시다 와리 마차 아마수 피든 레리 illustration ama pi na haibio adu asigi illustration se Mark Finley ki male ko ane mahimana author ne ba si writer ne ba si author ki ache ma se Mark Finley se ma gi nupi ke ma se hiking chap sida mabani si chakre hai hiking chap matam sida confident da challe ba ko chalaga khange ai khange मागी डिपेंड चखरे बा चटपद आई खंगे अमुक हलकपसु आई हलकप ngमगनि हाने चटपने बा अदु चटपसिदा मांगखरे बा कमाइना हलकदब्रा हाइबसे खंगद्रे हाय बा मबानी से अदु रसु अदुदा हाइकिंग चप मी खरसु लई हाय मोइना अमुका मोइगी मफमदुदा अमुका पुरक पी हायने अहानबददि मोइना आई लंबी खंगे हाइना चटलमनेबा अदुबो होरेनी मांगहिबनेबा अदुदा लंबीदा मी lambi khangba mi khara thengnaba duda kanbi haine ko okay adudiga aduna asida mana example ma pirine madudi karira haiba matamda akhoi gi punsi de ju taibong pan na chatliba lambi se akhoi chumi ko oi aise chatli go chumma achumba lambi de chatli haina khalamba yaeba adubu kona lambi khangma mi aduna lakpa matamda oh aise lale ko haina khang ene ana akhoi gi punsi de ju हाना चलम्ब लंबी दु चुम्मे हाइना खलमगा कोन ईश्वर थेंगनाबा मतमदा ओ आइगी लंबी से लालेको हाइबदो अखोइना खंगमंगा अदु अखोइगी मेमोरी टेक्स्ट इबदो who walk in the darkness does not know where he is going अम्मंब लंबी दे चतबसे कदाइ दे चतप्रा हाइबसे खंगदेबा अदुगा मनाइ सी इलिस्ट्रेशन अदुबो माना चलिबसे चुम्मेको हाइना चलम्ब यायबा अदु मा काइ चलिबनो खंगदेबा पंगमांग न मांगख्रेबा अना for example da अखोइगी पुंसी दसु अखोइना हिंगिबगी पांडम पर्पस से मयाम लेको अदुबु अरोइबदा सीखरगा कमाइ तौबा अखोइगी पुंसी से क्याम तेले हाबसे खंगे अदुबु अखोइगी अपाम्बा अखोइगी निंगजाबा ताइमुंबानगी लनथुंग पामनिना अदुदोइना पर्पस अदुदोइना पांडम सेमगा गोल सेमगा अखोइसे पुंसी से हिंगनुना लेरिब्रा हाइबसे अखोइ अदु क्वेश्चन से तोफम थोए हाइबसे यस अदुसो यामना मरु ओइबने नो थर्सडे पोर्शन जो खोइन सपम मतमदा
lesson number 1 da in haikiba the great controversy se kaida thokpano haibase akhoi wakhan ne haine wakhanda akhoi wakhanda asi chatsira adu tausira haibase asi tausira adu tausira achumbasi karino phatabasi karino haibase asigi khatnabase adum leiduna leiri haine aduga 2 Corinthians chapter 4 verse 3 to 6 se paba matamda ishorgi nuai ba wapau se khumgre haine khummi basi kari kana khoi gi damo hairaga manga dawriba mi singi ne haine khummi se khumgraba mo gi damokte achumba se uba ngamdraba unbeliever mayam bo masi kari gi ngamdrabano udrabano haiba matamda uba ngamdaba tawa uningdaba Satan moi gi mix khumbi greba aduga taning bagi wakhan je leitreba nakong leirasu tadraba mit leirasu udraba haibado adu tareba aduga loinana akoina asida mind haidi bese wakhan haidi bese akoina sidi yengma matamda akoigi perception haibadi akoina taibung ban se karmaini yengbra karmaini ubra akoigi sense ko hoi taibung ban je akoina karmaini uribra nangi lanthung rom da focus tawduna uribra taibung ban se awaba da focus tawraga uribra istorong da focus tawraga uribra haibado adugi akoigi mind haidi perception do asibu haiduna leiri haine aduga nangna haibugumna phattabasina akoigi wakhan se veil to hole hoy blind to honba kumhanduna leiri haibase asida akoida haiduna leiri haine aduna haibugumna akoina ishorgi wapause karigi khangdrabano haiba matamda karigi watlabano taibong banje bible gi damak akoi mi kaya shigre adubu shigrabasu hojik ti akoi gi mamang makta leigo bible adubu karigi phap taba ngamdre karigi bible knowledge leitre khoi taibong banda asi khangma ngamdabagi natte haine aina repeat tawge khangma ngamdabagi natte khangdabagi ni haine khangningdabagi wakhan leidrabanina phattabaduna akoigi wakhanje mana pungmang mangangre haine pungmang mamangre haba adu Satan gi goal se karira hairaga aikoibu bible se pandaningai ni haina asi se magi goal ne ba akoi bible padadi ishor se kanara haiba koi khangoroi akoi mamgre ne ba mammeba akoi mix mamani mamman gre ne ba ana mangala du ngai mangala du na amambada ngan thokpa haibase leiraroiba mangala du na amambada ngan thoktrabadi akoi kaida chatlibano udre udrabanina akoi mang batare na taimong banda for example da hojikti akoi end su lakadore lotion gadore ko akoina taimong banda hojik chatlibasi bible padanaba nangna haibugumna bible padanaba phattabana kari pambai sisina raiba phone ju leire internet leire loina leire like any kinds ko akoi pleasure oiro nungaibada oiro haraubada oiro kumaida oiro isaida oiro anything shuraga leibanina shuna leibanina akoi di hojikti adu panaba ishorgi wapa pawa haibasidi phagi tareba hojikti boring oikreba sidi kwai tanba thabak neba hojik bible paba ishorgi lining ba haibase church ka ba haibase tanba thabak oikreba aduna lesson sina haining badi akoigi punsida kramaina ishorgi paw asi khoina ishorgi wa asi khoina taraga paraga akoigi lambi si amamada leiramba lambi si anganbada kramaina thorakera haibasi akoi khangmom thoi haina leiri ana aroibada nangnasu hapning ma leira asigi last kido John 1:4-5-9 and 14 ga haidana read haibado adu in him was life and life of man light shine in the darkness haibado ishor se mangan ne ko aduga mon da hingba leyo in him was life adu akoina history di yeng kharadi ishor gi damak mi se thousand si hayaba ko adu oisu moi gi thajaba se lepte siba ki de hayaba moi se ishor gi wahi gi damak moi siba se ki dre hayaba yamna ishor bu loye hayaba asi ko mami se am lai adu bu akoina khanga da basidi ishor gi wahi ji da akoi sibada akoi gi damak second coming hope of salvation lai ko asi masidi kawai se adu bu achumbona adum ngamgani truth will triumph on hayaba do yes aduna aroibada okay yam nungai jare brother ninghambao aduna aroibada aini so hapning badi karira haiba matamda dangna haikibagumna
와파오시기다막 미 시가바 그냥 아두기 말함저 거기는 내나가니고 1260 Early days 아두기 century start. early century start 로먼스기 오이로 로먼기 엠파이어기 오이로 안드가 캐톨릭 거기기 오이로 거기 pagan system 거 papal system 롬데기나 롬데기 아두 수마이나 코마이나 미 시락 하이비 말함도 거기 강해 아두나 바이블 사스트라 시디기다막 시기다막 미 그야 시그래 aduga asi khangnaba paba phangnaba moi kaya hotnai ko translation tawi haini adubu ekhoi matam hojik ekhoi 2024 asidadi 21st century asidadi ekhoi gi damakti bible se leire adubu ekhoi paningdre aduna ekhoi gi punsi asi atu question ama hangninge ekhoi su satan ekhoi gi mind se blinded oi halaba o hendriba haiba question se okay exactly aduna ekhoi gi wakhan je asidi yingiba mayam aduga hoi tabiba mayam da question se thammase madudi akhoi gi wakhan ji ju satan na akhoi gi wakhan ji ju mamhalla thamra natraga angan baduna ngan thoga akhoi gi wakhan ji ju achumbadu karino aphabadu karino ishor ahingbadu kanano haibase akhoi na khangba ngammaga hingibra haibase mayam bujo ina question tawninge haibase lesson number 3 gi question asi asida akhoi na losinjarani aduga lesson number 4 akhoi na show yamna nuaiba aduga stand for the truth achumbagi damak kramaina lepak pra history da akhoi na neinagani aduna mayam lesson number 3 sida losinjare tabi khiba mayam show ishona na borbi boys no god bless you